RK Chanthoi Chahi ama social media platform sinaba amasung atopa miyamgi platform singda wa ngangba saruk yabada KCP Nongdreng Khomba group na athingba thamkhre hairi KCP Nongdreng Khomba group na thadorokpa cherol amada hairibana October gi tang 8 da Romario kauba mioi amaga mari leinana thokiba case amagi matangda leibak miyamgi mafamda achumba wafam khara party na cherol thoktuna khanki cherol adugi matangda masana masabu social media influencer amagum khanjaduna hirang khudimakta akhang ahi saribi RK Chanthoi Kaubi nupi amana party na thokiba chirul adugi matangda lepak macha tada wafam kaya achum aran mamutana khangdana phajadaba wahai wata kaya sinaduna mahaki Facebook ta thadokpa live video da thengnarakhi thokiba issue adu kayam serious oiba issue oirabano natraga ngaihaki matam lenaba wachoi ngangnapam oiba yaba issue amara haibasi RK Chanthoi na khangpham thoi mahaki thongdo aduna leiba asigi ningtam yawol singda thodang loriba yawolo amabu karisu leitaba maongda usit thawoidabada natana hariba nupi asi kunai sigi thaksi khasi hona lonchat amata yawdaba warak pinaba leitaba nupi ama oina lofam thoi hairi mamang takta su hariba nupi asina social media gi khuthangda miyamda tabda nungai roidaba yengbada hangoiningai oiba wangang lamchat sajak kya utkiba leikhrbani mahak maram chukang khangdana nakal nama khakki oiba wa taraga party gi jachokpa yaba phajada wahai kya sina tuna ngang sakpa madugi matung machal amani khandiyu amadi michang khomduna masaka kanchana ba kanna hona jaba adusu khudaktagi lekadabani mibu hatolaga hingalu haiba yadabani haibasi lamket lam haibi Chanthoi na khangadabani haina maral chiri party sibu khunagi mayokta leiba lamcha kamba mioi chingbo yokatuna thamba party amagum yamda lan uhannaba honabani haina lawgani Chanthoi na phana khangningba hainingba leirabachu mahana khudakta lamba phangwa party ni party gi line da laktuna achum aran thidokminaramlabadi asuk yongna ngangnaramloi haibachu Chanthoi na khangadabani party gi sipik pa chawba ngarang handa thoraktaba haibagi wafamdi nakal amada thamkisi party asina leijadiba pangal thona ga puthokuna landam asigi singnarakliba mi ahumgi lal asida wai kubakta haptuna mayong yaraga lakhi maram achina khunagi yamaunaba thabak thoram kaya RK Chanthoi hariba nupi asina chatharakpa amadi maru oina inkhalaliba naha kaya bu lana lamjingbagi damak masana masabu lamchat sajat semtokjanabagi matam piba oina RK Chanthoi bu party na chahi amagi oina makhal amatagi social media platform sinaba atopa makhal amatagi miyangi platform singda wangangba amasung saruk yabada athingba thamle chairak asigi mayokta mahakna makhatana press media conference pangthokpa amasung makhal amatagi protest chathaba yaroi masada leijariba achoiba singasi sendopagi mahutta karikuma party bu singnaduna makhatana party na piriba chairak asigi mayokta thabak toroklaba kunai sida leiba nupi oibi singda yawolup amana thamjab sok kona aduna thairamlaga akanba chairak pigani haina khangali hiram asigi matangda mahakpu kanagomba lanai mioi sing natraga loop singnasu sagopidanaba mangjongna khangali aroibada leipak miyamnasu asengma party na chatharakliba masagi moral discipline yawdaba mioi sing warak watiambada sogatpiu haina appeal tawri thamjariba wafam asigi mayokta makhatana singnarakabadi madugi afafata daita punamak Chanthoi na pugadabani haina KCP Nongdreng Khombagi publicity secretary na thadorokpa cherol sida hairi